Iqoo 12 5G matam asiga chanarba yamnamak farba phone amani. Iqoo 12 5G hariba phone asigi matangda adomna kangbinabagidamagta ingbiram bataragadi ngasigi video asida phone asigi matangda maru oiba features karadang kangatjaraga samjaba video ni amasung video asibu loiba phawbutang yengtabiyo. Iqoo 12 5G matam asiga chanarba ojiki matam asida snaba yaba phaba phone singi manungda amani. Hariba phone asida Snapdragon 8 generation 3 gi processor yauri. Android 14 da base oiba phone amani amasung phone asida 12GB phawbugi RAM piri. Display da 6.78 inch oiba AMOLED display piri. Full HDR plus ki display ni amasung hariba display asigi refresh rate na 144Hz display piri. Camera gi matang da triple camera 50 ultra wide 50 wide angle amasung 64 megapixel gi periscope sensor oiba 3x phawba optical zoom tawba yaba camera piri. Selfie gi damakta 16 megapixel gi selfie camera piri amasung 8K 30fps phawba video namba yai. Hariba camera sing asi optical image stabilization support tawba camera sing ngaktani. Battery gi matang da hairgana 5000 mAh ki battery piri amasung 120 watt ki fast charging piri. Hariba si type C port kaloinan lakba phone amani. Phone asigi maman asi online amasung offline da soidana maki khenaba kharadi adum leiba phangani. Adomna phone asibu leina bagidamag teng biramag taragadi online da piriba mamal amasung offline da adomna phangliba mamal ani du sangdamna duna yengbiraga khwaidagi faba option amada leiba matamda hariba phone asi matam asida afaba phone amani. Hojiki matamda Iqoo 12 5G asi Flipkart na lupa lising yang kay mapan ga chamapan malfudra mapan piri aduga Amazon dana lupa lising yang kay ganitoy ga chamapan malfudra mapan piri. Maram aduna adom na hariba phone asi later na mangjaw na online store sing amadi offline store sing na singbasing da sangdam na duna umal si karambadan hena fabagi haiduna yengba adom gidamagta faba option masoy na maki oigini. Masining asigi Iqoo 12 5G hariba phone asigi matang da 10 tak na semjaba video. Phone asigi matang da adomna ahenba kangbining balay ragasu asigi video gi comment section da sungsosyo da na adom gi wang sing ibiramu. Video asibu miyang tabiribasing na video asibu like to sin biramu. Channel asibu subscribe to dibasing na su channel asibu subscribe to sin biramu amasung video asibu share to biramu. Asigi oy na di video asi matang asida lo sinjari tungda anoba video amada amok tingnarasi.